Manipur top channel ki mai kai digi kanglai pa ki mai ra digi loko saraga Manipur president rule matam sana thamlakhi bani Manipur gi hanagi phibam gi yengna bra tapna tapna fogalakli Amit Shah en birena mamang tha February mapan minister phamdi ki resign tokraba matung February tara gomdui digi Manipur da thamlakhi ba president rule asi matam sana state asida thamlakhi bani haina union home minister Amit Shah na phongdokri Times Now Summit 2025 ki ngarang pangthoki pathoram da Union Home Minister Amit Shah na khibada Manipur si hanagi phibam gi yengna bada tapna tapna fogalakli masi maru oina laingak na maite amadi kuki community ani ga wari sanana ba mati community ani na makoi masil gi marakta tung koiba ing tappa ama purakna ba wari sanabanani Irangi saithing nanglaba Manipurda hanadagi phibam phagalakpa ga loinana mauksa gi punsi hanjilakle haiduna Union Home Minister Amit Shah na phongdokhiba ga loinana community ani asigi miyoi sing tuan tuan ba mifam pangthok paukre haujik thoina waningai oidri haina summit aduda Union Home Minister Amit Shah na phongdokhi Manipur president rule thamliba si thengman dabra haina hangbo wangi pakom piraduna Amit Shah na phongdokhibada community ani nei Yaramdrabadi state asida president rule thamjinba oithokloi matang saba tanja yenglaga president rule thamjinbani haina report tawri amaromdana Yuha habada Myanmar da Siba miyoi lishing ama henkri ngarang Myanmar da Richter scale magnitude 7.7 yona Yuha khibadu laikidaba miyoi gi masing lishing ama henkri Thailand na miyoi tara laikidre haina Indians Express na report tawri Report asigi matuina Richter scale 7.7 yon Yuha hakibamadi makata na after shock yarak tawkibana mathol awang building singa madi semga sagali building kya ningkhaibadagi nakshinduna misimina sound thoki hari ngasi nungthil pungani tarak pa phawpru sikiba migi masing puna lishing amaga ani oikhi haina Myanmar army na confirm tawki sikiba yamba leba adugi ani suba khwaidagi sawo city ron Yuha hakiba dugi epicenter oikhiba mandale da oiri Haujiksu atek akai marakta nansinduna tholakpa yadana leiriba miyoi kyagi thawai kannanaba rescue operation yamna kanna sathari adomainama asawo machine sing rescue operation mathau tari atek akai marakta nansinkraba madi rescue operation loidabana asiba masing hengalakpa yana leiri hairi nakala maromda Thailand gi kunung Bangkok tasu Yuha baduna sikiba migi masing tara suri haina Bangkok ki governor Sandasat City punna confirm tawki sikiba miyoi sing adu awangba building sing ningkhai banoiki amasum rescuer sing haujik su ningkhai khraba mathol kunthra wangba semga sagali ba building gi ati akai marakta nansin kiba miyoi sing laukthokna ba kana sathari amaromda Mandala airport su runway da akai toy thokpadagi sejana ba yadana leibaga loinana semjin sajin bagi thabuk sathari amaromda China India Malaysia, United States amasum Russia yauna tuan balebak singna Myanmar amasum Thailand da tengbang piba ngasidagi haukreri Manipur top channel gi maikai digi maruibi I pau sing myamna thamjari hanmade April taraga mathoida parliament marsat kini maisnam Joy Kumarna mathang thagi sase taraga mathoida all India state government employees Confederation singna all India gi oina Delhi da parliament marsat kini haina all India state government employees Confederation Manipur State Unit ki President Maisnam Joy Kumar na phongdokri hariba wafam asi ngarang Manipur Press Cup ki thangjing hol da pangthoki ba paumi sing unaba mada phongdokhi bani mana makha taraduna government employees sing thabak tiki pothara matamda India lenga na piriba all pension scheme asi kakthlaga anobo pension scheme ama satnariba si employee kya na yaning da phongdoktuna lakli adubo new pension scheme asi ki mayokte employees na yaning da basi mathakta parliament ki member kya na so anobo pension scheme asi ki mahutta all pension scheme asi satna hangada bani haina phongdorakpadigi India lenga na amuk anoba unified pension scheme ama amuk satna hanana ba thaurang tarokli basi government employees sing dadi yamna sarang na banungai ta pokhali asigumba khudong thiningai oiba pension scheme asi ki mayokte state pumbra leiriba employee kayana saruk yaduna Delhi gi jantar mantar da parliament takshilaba Takshin ba parliament march protest ama April taraga mathuri sana sem saba lori Manipur sulenga ki employee punna miyoi kullom saruk yagani amaramna Manipur thoklibi irang sina maram oiraga prajamiyam na thingnari ba awaba kya asigi matangda amadi lenga ki thabak tiki potha khraba employee singda piriba pension scheme asigi matangda point taruk yawa memorna mamasu Manipur gi governor da pisin kriyari amaramdana hemsa ningthaujam gi di habit na award lawrakli Bangladesh ta pangthokiba Crown International Film Award CIFA Bangladesh ta
The Habit haina mingthonba Hamza ningthojamna direction piba Manipuri short film asina best script amadi best director gi award lawba ngamlakre haidi ngarang athengbuda lakthokiba festival asigi result da short film gi category da The Habit hariba film asina phangba ngamlakhibani hariba award phangba ngamlaklaba film asigi director Hamza ningthojamna phongdokhibada short film asina mamangdasu national amadi international gi thakta pangtokhiba film festival singdasu award kya phonglakhiba leki Masadagi Horaga Aso film Gueba Festival Singna Manakia Lona Bohonakigani Mighty Bamadi Mai Pak Pahipsi Honabigi Makayam Napolibani Maramaduna Karigumba Amata Taudana Laigada Bigi Saruk Taubiaba Toxin Pai Hainakali Hide short film asina plastic pollution gi matana miyam de awareness kya pi dibamani miyoi bhaibisi masagi habit singadu apabana tragana phataba haiba adumadi masana khangmangam de habi isagi habit aduna miyam da akaiba pigadaba leirabadi semdokadabani haiba paujel adu short film asina piriba mani NHM art studio gi production gi makara puthoki ba short film asi minute taragni thu sangwa film ne ki panmaya abdi film festival adu da short film documentary amadi feature film gi category sing tuan lam sing gi film kya saruk yakhi hari amarom dana khongjom parba moirang kanglai rule gi matang na sathrakpa production lusingkhri kaisam tung maning irong pukri mapal da leiba maibam guru tomba singa kanglai masak mangal charitable trust na sinduna khongjom parba moirang kanglai rule gi manungsanna khambana kaw phaba yumpham oiraga satharakpa production lusinbigi thorom pangtokri Kang Yambem Salam Mandap Salungpam na pangtuki pa Maduda Academy for Cultural Resources and Training ACRT Nepra Company ki Secretary Sagolsem Singazi Nasib Guest Salungpam Gram Pansai ki member Sarangthem Angomsana President Social Worker Maibam Rosendro Amadi Salungpam Gram Pansai ki ex-member Ningthauzam Zetiana Guest of Honor Singoina Saruyaki Tharam ki Sarugam Oina Laikidraba Guru Maibam Tomba ki photo da Hika Leka Tamduna Ikai Kumna Butki Amaramdana M. Eboton Singa Merit Award Lantokri Manipur University Economics Department Sinduna Examining Economics Development in Northeast India Theory, Practice and Implication Hibisidonomigueba Lecturer Program Department Sigi Lecturer Hall Pantokri Tauramaduki Manungsana Manipur University MA Economics Tamliba Mahiroi Albert Yumnam Professor M. Iboton Singa Merit Award 2023-24 Samaduna Pung Thotri Manasida Sieloina Lupa Lishing Manga citation Yauri Tauramga Mari Dana Nambol Higher Secondary School Gihanagi Vice Principal Dr. Aramam Sanatomba Sharman High Laikidraba Professor M. Iboton Hingling Matamda Economics Kilamda Asabut Haudang Kat Loronki Mapu Ningsing Boina Lecturer Pangtokni Oza Ningsing Boy na Manipur University ki Economics da ma khwaidi ki wang phongla ko mahiroi khangalaga Merit Award asi sahi sidigi ahan boy na lantukpani mana asi sahi khudingi piraga na ki Thauramadu da Manipur University ki Economics Department ki Head Professor M Hemanta Manipur Technical University ki former Vice Chancellor Professor L Tombi amadi University ki School of Social Science ki Dean Professor Memsa Loitongbam na mathangsina President Chief Guest amadi Guest of Honor oina saruk yakhi Thauram gi manungsana Northeastern Hill University ki Economics Department ki Professor Bhagirathi Pandana Lecturer Pikhiari Atopa Paumna Livelihood Improvement of Tribal Farming Community through Integrated Farming System in Manipur Hibis the workshop Pangtokri ICAR Research Complex NE Heights Region Manipur Center Amadi ICAR Krishi Vigyan Kendra Ani Sinduna Livelihood Improvement of Tribal Farming Community through Integrated Farming System in Manipur Hibis Timda Nomiyoeba Lomi Singi workshop kam exhibition Kiema Mangasi Lampel Pataliba ICAR Complex the Pangtokri Exhibition Kiema to the Directorate of Horticulture ki Commissioner Secretary Thaithulung Panmai, Director of Extension Education Kau ki Director Dr. P.H. Ranjit Sharma, Department of Veterinary and Animal Husbandry ki Joint Director Dr. Lois Hongray, ICAR RC NE Heights Region ki Northern In Charge Dr. S. Hazarika, ICAR Manipur Center Lamphelpat ki Retired Principal Scientist Dr. I. Megachandra Madi, ICAR Manipur ki Regional Member Head Dr. C.S. Basudana Athoy Mithunglen Singwena Saruyaki Thauramaduga Mari Lainana ICAR Pran
Pathology ki senior scientist Akoizam Ratan Kumar na hai ngasi ki program asi kumza English ngani ka taragom doida ICAR na pekhaliwa tribal subplan ki makhara pangthokpa workshop kam exhibition program ni plan asi ki manungsana Manipur gi singi laumi singna mamangai digi seasonary balau su gi mong asi scientific oiba mong da hongdoktuna chathokena puthokna ba panam thamli ngasi ICR Lampel Pata pangthokliba workshop kam exhibition asida Manipur gi tuan ba district singdagi tribal farmers sahumlomna stall kungani thu hangdoktuna makhoi gi pothok sing puthoktuna sangdamnari haina magna makha takhi makha satharak poina kanglai paki mairagi editorial myam na thamjagi imalebak Manipur kanana balapom thoko thaudang adu lomina batai Manipur BJP gi lenga klairingi matamna su Manipur thokli balal solution na balapom thoko thaudang adu lobungamdana lebak miyam awabagi ipakta langtharaga PR san khudol tawduna thamlamnai BJP lenga klairingi matamda lal solution na babarat lengakta isang thona taksin mangamdana dumak tokri aduna miyam gi oiba lenga ama leibigi kana ba haibatu phangmangam khidri maduna hauzik oiriba Manipur gi phibam sida Manipur lariba tuan ba civil society singama toina punsinduna barat lenga ta isang thona taksinduna lal solution na bohona bigi rokhom thokpa thaudang adu lawtai hauzik phabi goina thaudang si launa ba civil society organization mayam lariba sidagi mangjil thana songthoktuna ireibak Manipur kanana bohona dribasi yamne lali habi loinana hauzik Manipur gi miyam gi mihut oiribe MLA sing hingduna lairi MLA mayam amata oina punsinduna bharat ki prime minister unaduna lala solution na bokhona pamthokone adubo lawpham thokpa thaudang adu laudana MLA sing usi makhunda sangduna laibagum tawribe si yamna lali punama asigi mathakta Manipur lairiba political party sing amata oina punsinduna mifam pangthoktuna Manipur kanana ba thaudang adusu amata oina lawpham thokone masisu hauzik phawbi oinadi thabak oina pangthokpa ngamdri maduna apunbegi thauna pangal utuna iraiba kanana bohona bangamda basina yekna basuna Manipur thugaina begi thabak pekhalakpada mangjil thana sangsilakpa du heli Manipur kanabegi damakta June 19 gi thaudok thokiba matamda Manipur miyam amadi Manipur lariba CSO sing amatu oiba apunbegi saktam sagatuna barat lengakta akan makhongjang saksin mangamki punamak Manipur gi ngamkai thugaina bohona kiba du aremata ki matau dugumna ngasi sahi ani pharaklaba Manipur thokliba lal solution na ba ireibak mareibak ningbani haiduna laidiba ekhoigi CSO sing miyam gi mihur oiriba MLA sing amadi tuan political party sing punsin bangamdaduna laidiba si yamna lari masimangna barat lengana karisu leitana khanduna lal solution na bohona da bigi asobo maram amu oiribani maram aduna ekhoi masel amatu oina punsinduna apun bagi thauna pangal sagatuna barat lengakta isang thona taksinduna Manipur thokliba lal si loisinduna tangdu leitapa Manipuram ohena na balapom thokpa thaudang adu lawbu sungune heba kanglai paki mairagi editorial mem special content moina mem na thamjari duga haujigu inadi mem pau sumatang sel usinjarage mas makhata banau ba update mem punang haminasi